Online Manipur YouTube channel swing birba mayam pumna pu amukka na taram noksari han badiam na maru iba pawam of the thamjage mokta lai baksang sing laujarage tampaki civil society organization sing na ayab PBU kotu Manipur gi irang asida laikhidraba sing gi haksang hojik Imphal gi mok sing da lairiba sing asi lauraga aroiba mathu mangam pangthuk jarage maduda tampaki civil society organization CSO sing na ayat apan PB ganu haina committee on tribal unity kotu na appeal tawrakli kangpokpi da pangthuk paw gi mpham amada wangang da duna kotu gi media cell gi coordinator lun kipgen na hai kotu gi component body sing oiba mifam amangasi Pangthok ki baga loina Manipur gi wathok asida laikhidraba kuki jo furup ki miyoi sing haksang hojik tongan ba mok sing de lairiba asi lausin duna aroiba mathong mangam pangthok naba lepna kibani thaurang asi leibak asida santi hanjilak naba government na hotnari hairiba asi ga hiram amata mari leinade masiko tu khaktana laujaba phirep amani ngasi pangthok ki mifam adu saruk yakiba district authority gi mihut sing amasung laikhidraba sing gi imung manung gi miyoi sing asu asi baksang lobagi wafam asida yanaki loina na asi baksang sing adu matik saba ikai khumnaba utuna kangpokpi gi phaijang khul gi symmetry da aroiba mathau mangam pangthok naba haina yanaki adumapu kari numita thorom pangthok kadabage haibadu haksang laudriba maram na lepangam dri haiki maram asina kuki gi asi baksang sing launaba hotnaba asida Imphal Valley da leiriba miyam amsung civil society organization sing na ayat apan PB da naba appeal tawri nakal amarom da mok sing da leiriba haksang Maudraga mari asi claim tawraktaba maram na aroiba matham mangam pangthok na balengak na thaurang tawre haina agency dagi phangbo pawna hari pawasina makhata na hai Imphal gi rims jenim samsung Churachandpur gi district hospital da pun naksang Maudraga mari leiri masigi manung da haksang tarukti hojik phawo masak maming khangdana leiri hira masigi matang da tha sigi tareta chief secretary na mayai phamduna mifam ama pangthoki mifam adu da advocate Lenin Hijam amadi lengaki Official kaya na saru yaki Imphal gi mokta leiriba asi haksang sing asi ayambana kuki purup ki miyoi sing ngaktani hairi loina na haksang sing asi miyam na claim tawnaba amadi claim taroktrabadi aroiba mathongam pangthoknaba sabsaba public notification ama thasigi taraga mathoida mifam pangthoklaga lauthoklaga ni hairi aduga mathangi update asna kangpokpi da punaba purakpa kantruk bora tara fare Imphal lomdagi kangpokpi tamna punaba hotnaramba bom amadi nongbai maru sabada sinaba kantruk bora tara sekmai da village volunteer amadi maira paibi singna faraga manghankre hairi presna phangba pawda hai kantruk bora tara adu thasigi tarit ki ayupung trauma thoirum taba matamda Imphal Dimapur lambi da Imphal lomdagi ichar truck registration number na lakpo ubadagi sekmai gi khulngak pasingna khamlaga check tawbada kantruk bora tara adu yawromba thengnabani Truck adubu thauriba driver amadi tonglakpa miyoi ani du wahang pohong tawbada kantruk bora tara adu Imphal gi Nagampal dagi nan Manipuri Bihari amana hablakpani madugi matung inna Bihari adu da phone tawduna hangbada kantruk nate leingoi bora ni hain khumlaki adu singnabadagi check tawduna yengbada kantruk ni haiba khangbadagi potlam adugi mapu amadi kadaida pugadoribano haiba khangdoknaba honabada Contract adu buhabla kiban nan Manipuri Bihari adugi phone switch off thamjin khibadagi mari makhong khangba ngamdana leiri fariba contract adu kangpokpida pukhinaba oiram pai yai haina pawasina makhatari faraba contract bora tara adu ngasi numidang pawmi singi mamangda puthoklaga isingda haidutuna manghankre hairi duga mathangi update asna kuki militant sing na nongmai kapsel lakhre me homdagi kuki militant sing na mitai don sin no tam thirba lancha tharakhra matung tha adugi tangkuni panda yang pukpi PS ki manung chaliba sana sabi mitai khullasu akan ba etek chatharak padagi khul astagi yum yang khai muki khunja sing hojik phawba lanjena duna relief camp da Lairik nge cherekta ngasi su kuki militant sing khullasi tamna nongmai round khara kapsil lakhre hairi khunja amna phundurok pada ngasi pung 3 minute kullom tarak pada kuki militant sing na Simon Hair ga su khangnaba Sunurok kuki khulda saba bangkar sing dagi mitai gi khul asi tamna nongmai kapsi lakibani adum oinama khul asi bu irang horok padagi ngagla khiba khunja sing na handulu nongmai kap khide haidi khul asi da CRPF Jat Regiment amasung BSF ki personal sing su deploy tawrak libani haidi video sing bibagi damak tamam pum nong pom kahna thakachari and update ki damak online Manipur YouTube channel na sibung sibiduna subscribe to biramu thank you